खुरमजरी ISTV की मणिपुरी पाहमीन ताबिर पुनमको तामनाक्सरी हौजिफाबगी मरेबा पाउदा UKLF की चीफ सोसन हाफी की युमदगी सेकंड MR दगी मांग की बाद 9mm पिस्टल मापल NIA ने फागत्रे अमसों तिदिम लंबिद खामदुना थंबा टाटा गाड़ी अमदा सेंट्रो कार अमना थिंजिनबदे मी अहुम सीरे वे अमना सोले हौजिपाव से सदन पिजरी अनिसुम मणिपुर राइफल्स बटालियन दगी 9mm पिस्टल यांखै तरुक अमदी मैगजीन यांखै निपान मांगखिबगी मतंगदा NIA ना ngasi फावा तिगलकपगी थबक चथरकपासिदा ngarang मणिपुर सरकार गा सस्पेंशन ऑफ ऑपरेशन साइन तंगरी बलाल होलुफ UKLF की चीफ सोसन हाफ की पीमयुमदगी पिस्टल मापल फागले माकी मंत्रीपुर की लेबा बयुम अमदी पायद लेबा फार्म हाउस ता NIA की टीम अदुना थिबो हुमबगी थबक चथबदा मंत्रीपुर की लेबा मयुमदगी 9mm पिस्टल मापल अदु फागतखिबनी हौजी फाबगी ओइना सेकेंड मणिपुर राइफल्स की बटालियन दगी मांगखिबा नोंगै यांखै तरुक की मनुंगदा NIA ना नोंगै 13 फागतपा ngamle थिजिनबासिगा मै लेनेना मिय खरसु वहंग पहंग सथरी हाइना ISTV न्यूज न फंगबा पाव अमना हाइरे तिदिन लंबिदा खाबरा थंबा टाटा गाड़ी अमदा सेंट्रो कार अमना थेंजिनबदा मिय अहुम सीरे मिय अमना सोकले थौदोगसी ngरामी मिदांग पोंग 10 मखाइरोम ताबदा लंफेल पुलिस स्टेशन की मनुंग जनबा तिदिम लंबिगे संगांगै मखा लेकाइदा ठोकिबनी थौदोगदुदा लेखिद्रबा मियसिंग अदुदी संगांगै सेकोंडगे थोक्सोम प्रेमजीत चही 19 अपोकपा TS इबोमजा अमदी लेकाई असिमकदगी कांगबम बोबी चही 19 अपोकपा के मधु अमदी मियांग इम्फाल माइबम कोंजलदगी सगोलसेम राकेश सही 19 अपोकपा S पीर चंद्रदे सोलवमी एदिना बिस्तुपुर वार्ड नंबर 1 दगी लाइशम संतोष सही 19 अपोकपा L सुनीलदे ISTV न्यूज न फंगबा पाउदा टाटा ट्रक रजिस्ट्रेशन नंबर MN 05C1519 असी सीमेंट पुरगा इम्फाल दगी हाइदखिबदा तिदिमोट की संगांगै मखा लेकाइदा गाड़ी यारक्तबदगी खामदुनि लेरिवेदा सेंट्रो कार रजिस्ट्रेशन नंबर MN 05J0669 असिना इम्फाल दगी हाइथरकपदा लेबक्थिबा थौदोक अदु ठोकिबनी थौदोक अदु सोलबन वे अदु रिम्सता अरुबा फिबमदा लाइकनरी थौदोक थोक्टिनेगी मांगदा एक्टिवा अमना खामदुना लेबा टाटा अदुदा थेंजिनबदगी मफम अदुदा लेबा मियाम अमदी पुलिसना लखटना होटनरिवेदा लेबक्थिबा थौदोक अदु ठोकिबनी लंफे पुलिसना थौदोसगी मतंगदा केस अम लखटुना असिबा हक्सांग सिंग अदु रिम्स की मोक्ता थमख्रे आर्टिकल 371 क्लोज A नत्रगा 6 शेड्यूल मणिपुर दा चनहनबा यारो हैबा वफमदा UCM गी मखादा मसे सगोलबम तेरा लुक्राम लेकाइदा लेबा नैनासंग क्लब कम्युनिटी हॉल दा वकन मिफम चथखरे लुक्रापम लेकाइ अखाम लेकाइ अपन मणिपुर मसिमन चथकिबा वकन मिफम अदिदा सरुयाकिबी जनरल सेक्रेटरी प्रेमारसी मयांग लंबमना लंबम असिदा आर्टिकल 371 क्लोज A अमदे 6 शेड्यूल चदहलगबदी अबुनबगी सक्तमदा अकाबा पिरकदी मसिबु यानिंगबा फोंदोक्तुना वकन मिफम चथबनी हाइबगलोरेना खोलाव कयासु लाउखी दरीदा अकाइबा पीद्रगसु अखोइगी मणिपुरगी सक्तम महोक्सादगी लेजरगलाबा कोइ चिंगमी तमिसिंगी मरक्ता असै सोलकपा याबा अकाइबा याबा फिबम कया अमा उरकपदगी मसिदा अखोइगी नुपी लुपना लै तुमिना लैबा ngamaktabadagi akoina sigumba wakan mifam ase phamjabane 371 article 6 schedule je chana khiba matamda akoigi mai horol dagi leijaragla ba akoigi manipuri saktam se kairaktan akoigi mache tarakpa boundary ja sokta boragasu akaiba phim ama lakadi haibagi akoigi manipur miyamna khangnarakba amade masai se samaj se leiba nupi singe leiba ngamaktabadagi khongjang ge changsilakpani लिसिंगनी तरा हुलेदगी लिसिंगनी तरा तरेट फावबा मणिपुरदा रोड एक्सीडेंट चाट्रुक सुमना मंगा थोको मतमदा मियोय सामगा कुंठा मापन सिखी लिसिंग मगसामा हुमराना सोहनखी हाना ट्रांसपोर्ट डिपार्टमेंट डायरेक्टर सी अथरना ngasi मणिपुर स्टेट फिल्म डेवलपमेंट सोसाइटी गी ऑडिटोरियम दा पांगथोकपा रथ साटी गी नेशनल लेवल वर्कशॉप होगदोपगी थरमदा हाइख्रे मांग मखा तना हाइकिबदा पृथ्वीगी ओइना रोड सेफ्टी असी याम तंगाई फदना खंगदबा यादबा अमा ओइबना मिपुम खुदिमक पुन्ना खंगमिननबा वर्कशॉप असी पांगथोकपनी भारत की ओइना यंगदा सही खुदिंगी रोड एक्सीडेंट मियोय लाख अमा मखाइरम सीरी मियोय लिसिंगा हेनमना सोहले इंडिया अमदि चाइना ना रोड एक्सीडेंट थोकपगी चांग ख्वाइदगी वांगली हाइखी Talk in terms of the context of Manipur during the last 5 years, that is from 2013 to 2017, 139 persons were killed,
about 1,117 got injured in about 605 road accidents. So the figures are not small for a state like Manipur when we talk in terms of size. The technical part, the team of officers from different departments will be highlighting on it. And what I would like to just emphasize is that the issue that we are dealing with, it is not just related to transport department per se. It is a multi-sectoral and multi-dimensional issue. Ngasigi tharo aduda mahairoi sing lanai transport servicing Manipur Sarkar gi mainenaba official sing susauya ki workshop asga mainenana akhanga hising yawa technical session amasu pangthoki Arun Mihata Hatkraba G GTSO Sarama TS Satish Prem RK Ranel PS Naubigi asuma Royal Fanghalu haina ngasi temporary market setter ima Ibel Singna wakan mifam chathakre Committee on Human Rights Manipur gi Chairman Fulindro Konsamna Miyol Bamabu Royal Bichar Tawdana Hatpayade Mivu Faraga Funjinduna Asi Bhaksang Phawa imung manungda Fanghan Kidarasi Laibakthibani haiki Government of India na siliba suma plan Marina awang nopokta Labor Sipai Singna Aduma Makoi ki promotion tananaba reward lawnanaba gallantry award mayamama amadi madi achievement mayamama lawnanaba adugumba policy aron ba mihat mathom khangdaba aduma fly mayamama mission prajada pisanba asuma mayamama satrak paibase very unfortunate yamna seng harbada Manipur amasung awang nopoksi yamna tasengna adungba Indian Army singi makoi ki yamna aron ba mihat topam phataba thabok tawam terrorist ki thabok mayam chathaba loinona miyam singa se tum nahana na ba adungba ethnic cleansing ama chathrak labra haibase mase human right ki maki digi ai tasengna ai hangjari international law gi natagi non constitution gi tasengna mibu bisar tokduna hapai basi masi yade Sakhiba tang tara marida mayumdagi thokibi pokri hongbam memi bu halaga hundokla mathawong janinba phongdoktuna ngarang midang misi asi matangda JSN sinduna Imphal East ki manung chanba ikawda mairagi khongchat ama chatkre khongcharaduda mihapa miyoising athubada sarkarna puthokpiu mihapa sing sivagi dandi piu nupiu ebisingi punsi kallu lebak asida ain lei haiba sarkarna khanghallu haiba slogan kaya lauki Hauzi Paugi Marthan Atenba break amtang lauzari. Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor solakpadagi producing attaba hakchang choktarba tumba chaba yaraktaba khong hama nungaraktaba singidaba amatta ngaraba upaidi jolip syrup amasu jolip capsule bu changmina sinabiyo Breaking matungda taram namu oksari makataba pauda Manipur da han oina hogdokiba lamjingba caf service ki service point among ase rims rota DDO Imphal West case dhanachanana hongnabi matung ina hangdokre lamjingba caf service ase ingisuni taratere ki October thada hangdokibani punna kal kunthra nipana myangi service tawri lamjingba caf service ki managing director sanasam Jackie na phongdorapada caf service asigi service point ama nauna hangdoliba asina miyamda kudong saba kya pibang ngamlagani haina phongdoki roga booking tawgani service logani haibisi haidi booking counter asidagi lobiba yagani aduga ani subada any aikoigi service pijariba vehicle singsida huran chinthi tawgiba any issue like problem le matamda aikoi side tagi hariba counter sina songi problem singsibu tanabagi damakta akoi thong launa hangduna thamli haibasi ma khoi thamjari third point da any kind of akoi pochi thananda howa rumal dagi horga akoi bag si hariba myam se chithawa nanda howa yaugi ba taraga ju koi counter si dagi laga ati complaint tawbiba as well as collect tawbiba yagani haibasi ma thamjage
Upon Manipulu, Bisnupur, Kada District Committee, Bisnupur Amadi, Club, Merapai Bisingna, Jungi Tang, Taramangada, Bisnupur District Manung Janaleba, Upopi Maning, Loktak Project Mamang, Charoy Lok Mapalda, Miyai Karana, Yu Sunglamba, Mapam Sing Tugaidina, Madidagi Falak Bakolik Singadu, Bisnupur District Manung Buleba, All Age Home, Children Home Amadi, Mentally Retarded Children Home Singda Yantokre. Upon Manipulu, Bisnupur President Pramona Fondokibada, Ing Tapa Manipurama Uhenge Harabadi, Miyai Kavani Satingo Matoktai. Manipur no makangna tholiba crime masi mei kavani sana tholakpana ayambani Manipur Assembly na Manipur Liquor Bill pass tawlum honaramba adu miyambu kaisri tana khanbani haiki Ima sing ngasi or phand le bagi kari na matal le gadrino ai isa poi bani ai isa khusa ori bani ai isa nu pa poto sunu pi leiri kari na matal or phand si ni khat kadoino ba aduni ai isa na phak ta da ba ai isa na phak ta ba matam dagi ngasi or phand hi ga ka na ngasi leiri ma sing je sira phajana tawga niti ni om chumna matam nai na pijab pithak to ba che ai tu dharma ni habe ki da makta or phand ni khalapani asuguma yu ase thindra gadi ni sa chi sar gadi Pata baji henjal lagi, habis damak tengah si, kongjang kaya ama cangcal apa macam si dah kerap farak kerana ini kerle, adu kerap farak kerla ini aku ni Manipur lagi ba, same singna, use, aku ni use mau bersina, permit bila semua laga, mapa anda thaduk ni hai ba, adu ba, adu le foreign day lapor aku ni thangga ni hai ba, madu ni profit tu na, aku ni angang sing sipai wari ba angang sing juki, tolong pini bilik ke tolong pini hai ba, wasi bayani baru Aduh, mudah pengapa cendona, makhluk besar, pikir ni habis ibu, kerana mau makhluk nono, matu dia koi praja je hat ke, mau hingo ke, hai beri. Tongan Balup amadi Maya Paibigi Luching Mekana Sawyaki Watara Madida, Kada Maya Lushangi Health and Sports Ki Secretary S. Premzana, Maya Kavan Nisa Tingmagi Kongjong Makatana Zatakigani Haike. Anun amadi koi Dugi koi locality ki club Chinau Marakana koi Nama sawa mass drive am sesagi mafam duda koi na aino yada wa illegal oi bapo sei koi mama ma phagala kanda koi na tham yadu hai mapo sei sing do thugai ba manhan begin hota koi na thamakanda orphan gumba amadi koi rehab center sing da ole som da koi na yen thopai ge wakhama si koi punna khanna mina ba tana mina ba matung nei koi khongthang si chathajar pani Manipur State Women's Development Corporation Limited Imphal Sinduna Nupi Singhi Oiba Chegi Back Savagi Ahan Best Ki Vocational Training Ngasidagi Tagal Industrial State Ta Hokre Haudopagi Tharamda Manipur State Women's Development Corporation Limited Ki Chairperson A. Saitabama Devi Corporation Ki Assistant Director Nikita Thangzam Amsung Back Savagi Instructor Yumnam Manitombina Maru Oiba Miyoshi Wina Sawyaki Nupi training kuntrana sawyaba training program hogdopaga mai lenena chairperson Saitabamana haikibada Nupi singna ahang matamda yumda chegi bag sadana sendong phangbatana tana plastic bag ki mahut sinduna plastic bag na akobagi phibamda sohangada bawa khalonda training asi pangthokpani haiki Dhong khundingi plastic sina imung su chandre adune hingol koibada wawa pot hodre Ade bazar da amte yengbiu namun tourists da phatta ba hodi mayam hapchal laga plastic mayam thada baduna maduna sum chen gi badagi loktak pa ta ba nga mayam siba nga do khoin cha badagi laina kya leba adagi moy lampak kum bada plastic mayam se phatta mayam thadok pada sa san sirak ba sumba mayam miyo bi hakchang da phatta ba mayam lakpa Sikama itu orang kogi paper bag making sina mahut kerja senjaba ngangada ki hai bawa kalon terakhir uji plastik ki bag ki mahutta paper bag sih kan untuk nasi hai bagi bawa kalon sih thamjaba ni Universal Family Organization ki West Division Core Headquarter number 1 ngasi Konthongzam da MLA AK Mirabai na hangtokre Konthongzam LNB Community Hall da pangtok patharamda Konthongzam Kendra ki hanagi MLA K Sarat Yurembam Gram Panchayat ki Jila Parishad member TS Nilamani Sangangai Gram Panchayat Jila Parishad member S Marjitna Sarugyaki Tharongam mai lenena Singkhai Hunkhre haini mingthonba larik amasu phongki Maiti ki sanna kanglon popadagi sibo phawda layiba singasi yansinaba mong yawdana ngakuna salaba matamda maitai furup asi malemda masak takba ngamgani haina Manipur University gi hana register oramba Dr. R.K. Ranjanna khurai ahonggai lekai da leiba maitai lining loop ki sangyana pangtokpa lining loop asi lingkhatkibagi kunma pansuba mapokumonda phongdokre tawamaduda maitai lining loop ki
Lising Purel Kundongbam Mani Maitai amadi Neroka FC gi President DS Arun Susawyaki RK Ranjan Amakhatana Maitai Singi Lejariba Machat Kaya Mutharakpagi Fiumda Leriba se Ingat Hananaba Punna Honaminaba Tangai Fade Haiki Sahi Tere Kuntak Bata Manipur Dagi Awana Phagi Base Apangba Mata Pharam Deva Moina Magi Sinpamda Mitoi Mihela Baming Hakta Phayaba Awagi Lami the Sevgalakanda Maduna Amuk Thailand attack to the scene Kase cavalry and Tolaga. It was in Gugaka Parakanda, Makogi Kunai, the Soccer Honavada, Adugumba ISM Sinado, Yahola Gatawe. Adunane Barmagi in Togi, Konunda, Maitegi Karigi, Mayama Yauraga, Panaigo, Mayamam Lane. Neroka FC President TS Aruna, Maiti Furuki Oinadi, Lol Amadi Lining Lysol, Nintina Lajarabasu, Masibu Youngson, the Watpadagi, Mami, Samlapani Haiki. Lining si mutal lakanda mugi lining si chana lakanda mugi chani bisi mangar kanda moina kuli kudum chanu honna sumai na atopa dharma mayam amala ka kan sida akoi khanjari ba akoi ne lejari ba lining chadasi ko yam jana ngak sena leibata tangai fadre hanai khanjai aduna akoi na marak ta tunga ba kala tai gi ba khot ba yaurga su akoi amu hanna ngasidi manguriba machu mayam adu loi mutat kanda akoi sengba Maitai Goiba, Natas, Kankalakanda, Hena Pazaba, Miam the Pamba, Adugumba, Lanington, Helasi, Hiba, Wapamasi. Manipur gi maru eba isu sing da punna saru yaduna thengamina bagi wakalonda political party taramathoina punna senkiba core committee degi tokle haina NEIDP gi Manipur State Unit ki Vice President oina Males nangase terasa pomberekta leiba party asigi office ta pangtokpa pawmisung unabata phangtokre mana makha taraduna core committee asi sem khaba matungda thabak pangtokpa gi mahutta masa gi party gi oba motivta chatpagi phim lakwas na maram oiraga party asina core committee degi tokpani haiki we don't know bagi maramdi akoina party di semjaluraga party se maranai magi individual loina chatnarakpa semiba committee core akoigi committee se sigi value amata leirakta akoina chaluraga su yam freely movement tawbang maktaba khoisi aduna leibak miyamgi khanjaraga akoi hairiba party taramathoi sidagi withdraw tawjare aduna akoigi media gi thongda akoina ngasi sengdokchari withdraw tawribase akoi freely akoi changagani akoi athuba matamda hairiba issue singda matamgi issue singda leibak miyamga akoi changjan binadana honagani haibase NIDP gi akoi lengdraba masi akoi wasak amaga loina akoi changjan jari bane duga mission moina akoi haiba si akoi changjan jagani haibasi parja miyamda akoina thamjari Mori to Leba Horticulture Department ki office asi lenga ki mari renaba sinagyan sindabadagi Mori ward number 3 haino makong lekai Leba Horticulture Department ki office ta aikoi gi Mori pawmi sangjoina satuni yengsilubada office asi isingani ahumdagi migi yumda bhara pidina office oinare quarter leitabana staff sing awaba mayongari Horticulture Minister Syam Kumar na Moreda toina laktuna official visit oina kayadak yengsinkhrabasu ngasi fawba ohongba matalaitri atuma matamda lengakna miyeng changbinaba masamaming taktokningdaba department ke miyoisingna appeal tawrakli 100 movie production ki banner makhada puthokpa ani suba production mirem Manipuri digital film ama ngarang famous gi producer gi mayumda press show ama utkre ISTV network ka media partnership su oiba producer na RK Romeo ni film asigi direction na Amar Rasni scriptwriter amadi screenplay na Rajesh Hizam music director Gopi amadi AK Wanggoini film asida RK Kaiku Dayamen RK Ranju amadi atai senior artist ni saugari film asigi matang da producer RK Romeo na ngasi Manipur da Rajniti bu karbar amagum paisa khara parbadi bor hekta lepagi mongda lakpa amadi masina tasengna Rajniti tawribu singda phagi tahanba adubu phagi oiba mongda film asi puthokpani haiki Mire masi akoigi social work ki akoigi Rajniti ki site na taba masagi oina kathok chage na khalaga thoro iba miroi chibu chu mayam chigi matung laga mire moina akoigi samasida mire moina onjin bire mire asi su mayam chigi phanaba tholo iba si mire na tena haijeni
Young Star Sporting Union Androna sponsor tawduna Andro Masing Part Youth Club Androgi volleyball sanare singda uniform yanthokre. AMYC campus ta pangthoki batharamdida YSSU gi president KA Syamjai amadi AMYC gi president Ais Mangalsu Sarugyaki. Hazilo silapada maroiba pau amahani pizari. UKLF की सिर्फ सोसन हाफ की युमदगी सेकंड MR दगी मांग की 9mm पिस्टल मापल NIA न फगत्रे अमसो किदिम लंगी द खामदरा थंबा तटा गाड़ी अमदा सेंट्रो कार अमन थेंजिन बदबे अहुम सिरे वे अमना सोगले जिपाबगी ओइनदी ICB ने पिजर में मणिपुरी पावता नसले जरे निंग ताबिर वपनो वपु अमुकाना कुलबिजरी